ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯁꯦ ꯁꯪꯒꯣꯝꯒꯤ ꯕꯔꯐꯤ ꯁꯪꯒꯣꯝꯒꯤ ꯕꯔꯐꯤꯁꯦ ꯃꯌꯥꯝꯅ ꯍꯥꯎꯅ ꯄꯥꯝꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠꯅꯤ ꯐꯪꯕꯕꯨꯗꯤ ꯀꯩꯊꯦꯜꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯑꯗꯨꯕꯨ ꯌꯨꯝꯗ ꯁꯦꯝꯖꯔ ꯆꯥꯖꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯆꯪꯒꯗꯧꯔꯤꯕ ꯃꯆꯜꯁꯤꯡꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯪꯒꯣꯝ ꯑꯩꯅ ꯁꯪꯒꯣꯝꯁꯦ 150 ꯒ꯭ꯔꯥꯝꯃꯨꯛ ꯂꯧꯏ ꯃꯊꯪꯗ ꯁꯪꯒꯣꯝ ꯃꯍꯤ ꯑꯩ ꯑꯃꯨꯜ ꯇꯥꯖꯥ ꯁꯤꯖꯤꯟꯅꯔꯦ ꯀꯔꯤꯒꯨꯝꯕ ꯁꯪꯒꯣꯝ ꯑꯁꯦꯡꯕꯗꯣ ꯐꯪꯕꯤꯔꯒꯗꯤ ꯍꯥꯎꯕꯗꯤ ꯑꯗꯨꯅꯁꯨ ꯍꯦꯜꯂꯤ ꯑꯗꯨ ꯑꯩꯒꯤꯅ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯜ ꯇꯥꯖꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯦ ꯁꯤ ꯄꯋꯥ ꯃꯈꯥꯏꯒꯤ ꯆꯥꯡꯅꯤ ꯑꯦꯂꯥꯏꯆꯤ ꯃꯔꯨ ꯃꯔꯤ ꯑꯗꯒꯤ ꯁꯤ ꯑꯩꯅ ꯑꯅꯤ ꯊꯣꯛꯅ ꯊꯝꯕꯅꯤ ꯃꯊꯪꯗ ꯆꯤꯅꯤ ꯃꯁꯤ ꯑꯩꯅ ꯆꯤꯅꯤ ꯇꯛꯈꯥꯏꯔ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯆꯤꯅꯤ ꯑꯄꯧꯕ ꯑꯣꯏꯅ ꯁꯦꯝꯒꯦ ꯈꯜꯂꯤ ꯃꯊꯪꯗ ꯘꯤꯁꯤ ꯆꯃꯁ 2 ꯈꯛꯇꯅꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯩ ꯘꯤ ꯑꯍꯥꯟꯕꯗ ꯊꯥꯗꯔꯒꯦ ꯑꯩ ꯉꯁꯥꯏ ꯆꯃꯁ 2 ꯊꯝꯕꯗꯣ ꯃꯌꯥꯝꯅ ꯈꯪꯖꯟꯕꯤꯍꯧꯒꯗꯧꯕꯕꯨ ꯘꯤꯁꯦ ꯌꯥꯔꯤꯈꯩꯗꯤ ꯌꯥꯝꯁꯨ ꯍꯥꯞꯄꯤꯒꯅꯨ ꯄꯣꯠ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯍꯟꯊꯅ ꯍꯥꯞꯄꯤꯌꯨ ꯑꯗꯒꯤ ꯘꯤꯁꯦ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯁꯥꯍꯟꯕꯤꯌꯨ ꯁꯪꯒꯣꯝꯁꯦ ꯑꯩ ꯍꯩꯖꯤꯟꯕꯤꯔꯣ ꯁꯨꯝ ꯇꯞꯅ ꯑꯣꯠꯈꯥꯏꯕꯤꯌꯨ ꯆꯤꯅꯤꯁꯦ ꯑꯩ ꯃꯇꯨꯝ ꯑꯣꯏꯕꯅꯤꯅ ꯆꯤꯅꯤꯁꯦ ꯂꯣꯟꯕꯗ ꯍꯥꯞꯆꯤꯟꯕꯤꯍꯧꯔꯣ ꯆꯤꯅꯤꯗꯣ ꯇꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯃꯩ ꯂꯩꯊꯔꯒ ꯇꯞꯅ ꯑꯣꯠꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯡ ꯀꯥꯁꯤꯜꯂꯛꯀꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 5 ꯃꯤꯅꯤꯠ 8-9ꯃꯨꯛ ꯐꯨꯠꯄꯤꯌꯨ ꯑꯩ ꯁꯪꯒꯣꯝ ꯕꯔꯐꯤꯁꯦ ꯍꯥꯟꯅꯁꯨ ꯌꯥꯝ ꯁꯦꯝꯈ꯭ꯔꯦ ꯑꯩ 5-6ꯔꯛ ꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯉꯝꯗꯗꯅ 2-3ꯔꯛ ꯌꯥꯝ ꯋꯥꯈꯤ ꯍꯣꯟꯕꯨ ꯍꯣꯠꯅꯔꯗꯤ ꯉꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯁꯦꯝꯈ꯭ꯔꯦ ꯑꯀꯣꯝꯕ ꯁꯦꯝꯕꯗꯗꯤ ꯐꯖꯅ ꯇꯥꯔꯦ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯍꯩꯕꯁꯨ ꯍꯦꯜꯍꯧꯔꯦ ꯃꯌꯥꯝꯁꯨ ꯈꯪꯖꯟꯕꯤꯌꯨ ꯁꯦꯝꯕꯒ ꯂꯥꯏꯅꯤ ꯍꯥꯏꯔꯒ ꯍꯥꯟꯅ ꯁꯦꯝꯕꯤꯒꯅꯨ ꯈꯤꯇꯪ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯜꯂꯒ ꯀꯔꯤ ꯃꯆꯥꯛ ꯆꯪꯒꯗꯧ ꯀꯌꯥꯝ ꯋꯥꯠꯄ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯒ ꯁꯦꯝꯕꯤꯌꯨꯀꯣ ꯁꯤꯁꯦ ꯏꯂꯥꯏꯆꯤ ꯄꯥꯎꯗꯔꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯃꯇꯨꯝ ꯂꯩꯍꯧꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯩꯕꯤꯌꯨ ꯌꯥꯁꯜꯂꯛꯑꯦ
ꯁꯤ ꯉꯥꯏꯍꯥꯛ ꯏꯪꯍꯟꯕꯤꯔꯣ ꯁꯤ ꯑꯩꯅ A4 ꯄꯦꯄꯔ ꯑꯣꯏꯅ ꯂꯧꯔꯦ ꯑꯁꯤꯗ ꯕꯇꯔ ꯇꯩꯔꯒ ꯊꯝꯕꯅꯤ A4 ꯄꯦꯄꯔ ꯅꯠꯇ꯭ꯔꯁꯨ ꯗꯤꯁꯆꯥꯔꯖ ꯄꯦꯄꯔꯅꯁꯨ ꯑꯗꯨꯝ ꯌꯥꯏ ꯏꯁꯥꯅ ꯁꯦꯝꯖꯕꯤꯌꯨ ꯌꯨꯝꯗ ꯁꯤꯃꯒ ꯍꯥꯞꯆꯤꯟꯕꯤꯔꯣ ꯇꯟ ꯇꯛꯅꯕꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯇꯛꯄꯤꯔꯣ ꯑꯣꯟꯊꯣꯛꯄꯤꯌꯨ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯄ꯭ꯂꯦꯠ ꯑꯃꯗ ꯇꯧꯔꯒ ꯑꯣꯄꯦꯟ ꯁ꯭ꯄꯦꯁꯇ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯀꯪꯍꯟꯕꯤꯌꯨ ꯑꯗꯨ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ngasi ay matang sa loisanjare ngasi ay na semgiba barfi do yumda mayam na sembiraga amtang yingbiyu mayam na susoi soi dana pangani hai na su khanjai yari kai de ai nongmagi video mamam hapna bahona jage ai gi channel zum mayam na leptana support tawbiyu asi har ga ai matang sa loisanjare